ꯁꯤꯁꯇꯔꯕꯨ ꯑꯩꯍꯥꯛꯅ ꯐ꯭ꯔꯤꯗ ꯃꯦꯗꯤꯀꯦꯜ ꯀ꯭ꯔꯣꯁ ꯂꯥꯏꯟ ꯑꯃꯗ ꯆꯠꯅꯕ ꯑꯣꯐꯔ ꯄꯤꯖꯔꯤ꯫ ꯃꯍꯥꯛꯄꯨ ꯃꯇꯤꯛ ꯆꯥꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯕꯗ ꯑꯩꯍꯥꯛꯅ ꯑꯉꯝꯕ ꯃꯇꯦꯡ ꯇꯧꯖꯒꯦ꯫ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯅꯝꯕꯔ ꯂꯩꯔꯒꯗꯤ ꯄꯥꯎ ꯐꯥꯎꯕꯤꯔꯛꯑꯣ꯫ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯍꯥꯏꯅ ꯂꯤꯁꯤꯄ꯭ꯔꯤꯌꯥ ꯀꯥꯡꯍꯨꯖꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯦꯛꯁꯤꯗꯦꯟꯗ ꯃꯃꯥ ꯃꯆꯥ ꯄꯨꯟꯅ ꯂꯩꯈꯤꯗ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜ ꯃꯃꯥꯡꯒꯤ ꯀ꯭ꯔꯣꯁꯤꯡꯗ ꯒꯥꯔꯤ ꯃꯆꯥ ꯑꯅꯤ ꯊꯣꯝꯖꯤꯟꯅꯗꯨꯅ ꯇꯨꯔꯕ ꯃꯇꯨꯡ ꯑꯃꯨꯛ ꯏꯁꯤꯡ ꯄꯨꯕ DI ꯇꯥꯇꯥ ꯑꯃꯅ ꯑꯃꯨꯛ ꯇꯨꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯇꯛꯄꯗ ꯏꯃꯨꯡ ꯑꯃꯒꯤ ꯃꯃꯥ ꯃꯆꯥ ꯄꯨꯟꯅ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯔꯤ꯫ ꯔꯦꯁ ꯏꯟ ꯄꯤꯁ꯫ ꯀꯨꯝꯕꯤ ꯀꯦꯟꯗ꯭ꯔꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯁꯂꯥꯝ ꯀꯣꯟꯖꯤꯟꯗ ꯒ꯭ꯌꯥꯁ ꯄꯣꯈꯥꯏꯕꯗꯒꯤ ꯌꯨꯝ ꯃꯩꯅ ꯆꯥꯛꯂꯦ ꯍꯥꯏꯔꯤ꯫ ꯖꯔꯃꯟ ꯑꯃꯗꯤ ꯇꯥꯏꯒꯔ ꯔꯣꯗꯀꯤ ꯋꯥꯊꯣꯛ ꯂꯩꯉꯥꯛꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕ ꯏꯁꯨ ꯑꯁꯤ ꯁꯦꯟꯇꯔꯅ ꯊꯧꯑꯣꯏꯗꯦ ꯇꯥꯛꯄꯅꯤ꯫ FNCC꯫ ꯃꯅꯤꯄꯨꯔꯗ JDUꯗꯒꯤ BJP ꯑꯣꯟꯈꯤꯕ MLA 5ꯒꯤ ꯋꯥꯔꯣꯜ ꯔꯤꯖꯥꯔꯚ ꯇꯧꯔꯛꯄ ꯊꯥ 5 ꯍꯦꯟꯖꯤꯜꯂꯛꯂꯦ꯫ ꯀꯔꯝ ꯊꯣꯛꯂꯒꯗꯕ? 1990-91ꯒꯤ ꯃꯦꯞꯇ ꯕꯦꯖ ꯇꯧꯔꯒ ꯏꯝꯐꯥꯜ ꯁꯤꯇꯤ ꯃꯅꯨꯡ ꯏꯚꯤꯛꯁꯟ ꯆꯠꯊꯈꯤꯒꯅꯤ꯫ ꯏꯚꯤꯛꯁꯟ ꯆꯠꯊꯕꯗ ꯀꯣꯝꯊꯣꯛꯄꯤꯌꯨ ꯍꯥꯏꯕꯤꯒꯅꯨ꯫ ꯉꯥꯉꯣꯝ ꯎꯇꯝ꯫ ꯑꯦꯌꯔꯄꯣꯔꯠꯇ ꯕꯦꯒꯀꯤ ꯑꯔꯨꯝꯕꯒꯤ ꯃꯇꯥꯡꯗ ꯑꯥꯔꯃꯤ ꯑꯣꯐꯤꯁꯥꯔꯅ ꯁ꯭ꯄꯥꯏꯁ ꯖꯦꯠꯀꯤ ꯏꯝꯄ꯭ꯂꯣꯏ ꯑꯃ ꯐꯨꯕꯗ ꯌꯥꯡꯂꯦꯟ ꯁꯔꯨ ꯇꯦꯛꯂꯦ꯫